Narcotics and Affairs of Border Napt Imphal West Cellgi Head Constable ama Yaona Meeoi taruktage Nisa oina sizinaba yamlaba lokubagi hidak sing fagatkrei Malemgi kaithelda lupa lakh amaga lising tara taruklong yoigadoba hidak bottle chaniga maudrama pannado Imphal East SPN Heroic Midiyang makada Youth Athletic Development Association yada amade Imphal East Nab Cell na fagat pangamkibane Yadadagi fangba pawamaki matungina fagalaba Meeoi tarukadu Wangkai Thangzam Laikaidagi Laikidraba 1000 Zayantagi Loinabi Ketrimayum Sangita Chahi Kuntranipan Lelong Chingkha Makadagi MD Jalaluddin gi machanupa Nurul Amin Chahi Kuntaruk Hauzik Naft Imphal West Head Constable oina laiba Singzamai Makha Mayengbam Laikaidagi Salam Raju Chahi Nifumanga Apokpa S Jayanta Khetri Awang Laikaidagi MD Rahimuddin gi machanupa Jayed Khan Chahi Kunmanga Pangong Makongdagi MD Amugi machanupa MD Boy Chahi Kuntaruk amade Khergaon Awang Laikaidagi Abdul Jabbar gi machanupa MD Meeoi Chahi Kuntramathoi Fagalaba Meeoi taruk adudagi car ama yauna Activa ani amasu fagali haire Faraba Meeoi taruk mak Imphal East Nab ki selda paumi singi mamangda puthokladuna Yadagi General Secretary Aribam Ajis Khan fongdokibada akaknaba pawma fangbadagi ngasi mayai kaba chinjak lalonba chen asi fagat pangambane Head Constable asina pochai thindok thinjinda achoba thodang lobane Nasi ayo pung taret lom taba matamda Wangkai Thangzam Laikai da laiba Sangitagi baragi kadage ahangba bottle chaniga ama amade ayawa bottle Yangkai nipan ga kona na fagatke Sangitabu wahang pahang chathabadage Potlam sing adu thilamba Meeoi singna sel lawba laklo haina kahonbada Head Constable Raju amade Nurul Amin lake Makoidagi lokhubagi hidak yawba bottle ni fuga kona na fagat pangamke Makoi anigi machindagi Jayed Khan amade MD Boy su fagatke Fagalaba Singi Machindagi Potlam Sing asi Mapuni haiba MD Meeoi Khergaon Naharub Changdam Thongda Laibag asi Mamanaba magi mayumdagi fagatke Laigaga madi tongan balup singna Mayai kaba chinjak sing Maru fangna muthatnaba Changsiliba khongthang asida miyamna saugatpiyo Mayai kaba chinjak lalonba sing lotlaga laibagi mahutta surrender tawbiro Fattaba lambida chatlamba sing fagatpada police ni aduni haiba yengloi Makhatana mayai kaba chinjak muthatnaba duma khonakigani haiki SP Imphal East Heroic ki miyang makhada khoi drive asi changchan bani sitanatna khoi tongan ba nisagi potlam sing phaba lep phiroi aduna drug yon basing yaragadi masana cylinder tawbiyo manakna police station changaga cylinder tawthokpiyo karigumba yadagi khutta amade narcotic cell Imphal East khoi gi combined team sing sina phang bataragadi moibu khak lemna tharoi